Yahengi fibam dubada laizado ipa pakhatkre hanagi magi mawongduda amuk hanjilakadra sikak khanbada mama mapapung animak wakhal wajarabani jingselsu mapapungdo naduna leibaga somna yahenna gyanmen taraktabaga ma wakhal phajana wari mapapunggi fibamsu hojik sathina luri ICU duda numit kharanidi leitaba yarwe leidresu hanadongna mo kalakani haredi phai adusu nate ama boiro mapapungdo maga khangnaba nurse amada yengsanbiramo hairamlaga ma laizaga punna yahengi mayumda lakle roomda changkibaga yahendo phamungduda changki makongda tongliba khunguptu phawba lakthukte mina wa ngangba ma takhidri laizasu mapuroibado ngasaidagi hundoktuna lehobani hidaguli su pijaruge yahenga moy anigagi chanabu system lake haidana thokre yahengi tongliba khunguptu lakthokpiri aduga makhum chana thamkre makutuna maraibaktuda thamduna walang amta ngangda tumin hibli nupado jingselso yahengi phamung nakanduda floorduda phamtharaga makut aniduna phamungduda thamlaga mamaido makutuda ngathaduna tumile aduga tabli hari apungcha nang ningsingbra ibani chehi kya sure tinarakpa ningsingamkhini nangaigi maram kaurasu ibani na thingakhiba unakhiba numitudi nangaisu kawgadrane apungcha mi naigi weakness ama hangakpada ai nang hana ningsingi ai weakness se nang oikri babung su khangi babung naingonda toina haibase karino khangbra atombi migi makadi yetkanu ai se nangona yetpa chingira karino haiba ai khangde adu babungcha nangi punsida aina khari yetle haibade khang ai nang natradi kanamta suloina ningdi nang natradi kanamta ga suwari saningdi nang na wana lin khibada aina hena wabadong na tawi nang na haraw khibada aina hena harawi nang na yana na nupi koirakpada nupi du unaruraga aingonda haraw tambado aina hena haraw khibani ado miduna aigi abungcha se adung na te jada bu mafam amada thanamlaga ai nangse kamaina momingonda sinagadoino ai nang na thanta hingkina bu hona khidaba nate ngamkhidabagi ai upai leita leibani wa singsairaga jingseldo wa makha tarakhidri phamangdudagi phamungduda nga thaduna hiblido makutuda mapi chadum tari yahendo makutu loktuktuna magi phamangduda nga thaduna phamlibi nupi machaduda yenglakpani makutuda dairiba mapi mayam dobada nungaitabana loiri phamlambadagi hawalaga jingselgi makuta dairiba mapi singdo daithoga yahenna jingsel bhagwatbi phamungda phamba yarosana yani ai sida sum phamgi sida phamu aduga hainingbado karino hai jingselgi lingzumda paibiraga magi khongya oi kaiwa leiriba jagaduda phamali babungna hakchangamdraga aigi naktam laisibu kaigino ada leiraga babung ubudo aduni hena wakhal wabadamna tawi ai lapase nungaitabra yahendo handakti tumina lesandre makudani duna lamaga jingselgi mamaida tairiba pido tethok na hari laila so ifamdagi chatkini nongni nungsi mayamna kana humlasu ai puba ngamdabagi chatkini isingi jawla su chinthagini akan ba barza taraklasu aigi sanade aigi ni haidana lekhraban abungchagi punsida sana yawdradi abungchadi miyo khidra ngsi mayamgi honaduna leibese nang leiramdradi kishore sumaina haigan nangi yum hanagi hana nang langning matamna dum aigi nagda law abungcha how hayo kedore nang asai kana thengi kana thengnaram dongwal nangna khanjaba leradi adu chumaban ado ima kai lerage chakra charu siraiga nang chaksu saram kiroi yahendo phamungdagi fukhawgalai pakhum ama piraktabaduda nungaidana jingseldo nupa mangonda tatu yengjari ngak leraga ani duso makhada punna kumthaminaragli somda hospital da lehuriba yahengi angang singdo hospital dugi cafe duda
ꯀꯔꯤꯅꯣ ꯃꯆꯥꯁꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯃꯆꯤꯟ ꯈꯔ ꯌꯥꯎꯕ ꯕꯣꯏꯅꯥꯎꯅ ꯍꯥꯟꯅ ꯍꯥꯏꯔꯤ ꯗꯥꯂꯦꯟ ꯑꯃꯗꯣ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯀꯅꯥꯅꯣ ꯑꯃꯗꯤ ꯗꯥꯏꯍꯦꯟ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯔꯤꯒꯦ ꯚꯤꯂꯦꯟꯗꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯑꯒ ꯐꯝꯂꯤꯕ ꯆꯤꯌꯔꯗꯨꯗ ꯇꯨꯃꯤꯟꯅ ꯃꯁꯥꯗꯣ ꯍꯥꯏꯔꯞ ꯉꯥꯊꯔꯒ ꯍꯥꯏꯔꯤ ꯇ꯭ꯔꯣꯃꯥ ꯑꯃꯗꯧꯅ ꯑꯗꯨꯝ ꯂꯩꯗꯣꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯗꯥꯏꯍꯦꯟꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯥꯗꯣ ꯄꯨꯛꯅꯤꯡ ꯅꯦꯛꯑꯒ ꯑꯁ ꯕꯣꯏꯅꯥꯎ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯖꯣꯟ ꯍꯣꯏꯗꯣ ꯐꯥꯔꯝꯗ ꯄꯥꯕꯨꯡ ꯂꯧꯕ ꯆꯠꯂꯣꯗꯨ ꯆꯠꯈꯤꯕ꯭ꯔꯣ ꯀꯅꯥ ꯆꯠꯈꯤꯒꯦ ꯖꯣꯟꯒ ꯗꯥꯊꯣꯏꯒ ꯆꯠꯈꯤꯕꯅꯦ ꯑꯗꯨꯏꯗꯤ ꯑꯗꯣ ꯗꯥꯏꯍꯦꯟꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯧꯔꯣꯏꯗ ꯀꯩꯁꯨ ꯆꯍꯤ ꯌꯥꯝꯃꯦꯗꯅ ꯃꯥꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯔꯤꯁꯦ ꯑꯗꯨꯏ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯛꯄꯗꯨꯗ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯨ ꯕꯣꯏꯅꯥꯎ ꯑꯁꯤ ꯅꯨꯄꯤꯁꯦ ꯊꯦꯡꯅꯕꯗꯒꯤ ꯗꯥꯏꯍꯦꯟꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯗꯥꯏꯍꯦꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯏꯊꯤꯜ ꯂꯨꯝꯕ ꯆꯠꯂꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯝꯗꯕꯅꯤ ꯅꯨꯄꯤ ꯑꯩꯁꯤꯅ ꯉꯝꯕꯁꯦ ꯉꯝꯃꯤ ꯅꯨꯄꯤꯅ ꯉꯝꯗꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯄꯥꯝꯕꯗ ꯂꯩꯁꯤꯟꯕꯁꯨ ꯉꯝꯃꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯗꯦ ꯏꯁꯥꯅ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯗꯤ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯤꯁꯤ ꯁꯛꯇꯤꯁꯦ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯁꯨꯛ ꯅꯤꯡꯊꯤꯅ ꯂꯩꯔꯝꯕ ꯗꯥꯏꯍꯦꯟꯁꯦ ꯌꯦꯡꯉꯨ ꯀꯔꯤ ꯁꯥꯔꯦ ꯖꯦꯜꯗ ꯂꯩꯔꯨꯕꯒꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯍꯦꯟ ꯃꯁꯛ ꯈꯪꯕꯒꯤ ꯐꯕꯅꯤ ꯃꯤꯅꯒꯗꯤ ꯀꯤꯔꯤ ꯄꯣꯠꯅꯤ ꯃꯤ ꯍꯥꯠꯂꯨꯏ ꯑꯗꯨꯏ ꯇꯧꯔꯨꯏꯅ ꯑꯩꯗꯤ ꯇꯥꯕ ꯐꯥꯎ ꯌꯥꯎꯔꯤ ꯃꯥꯟꯅꯔꯒ ꯈꯠꯅꯕꯁꯨ ꯌꯥꯎꯔꯕꯅꯤ ꯕꯣꯏꯅꯥꯎꯁꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯃꯆꯤꯟꯅ ꯀꯩꯗ ꯄꯉꯥꯡꯅ ꯉꯥꯡꯖꯔꯁꯨ ꯌꯥꯍꯦꯟꯒꯤ ꯑꯍꯣꯡꯕꯗꯤ ꯃꯥꯁꯨ ꯎꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅ ꯃꯣꯏ 7-9 ꯂꯩꯕꯁꯤꯒꯤ ꯌꯥꯍꯦꯟꯅ ꯏꯃꯨꯡꯗꯒꯤ ꯍꯧꯔꯒ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯗꯕꯅꯤ ꯃꯥꯒꯤꯁꯤꯗ ꯁꯤꯒꯅꯤ ꯅꯥꯒꯅꯤ ꯈꯪꯗꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯗꯅ ꯇꯧꯔꯛꯂꯤꯁꯤ ꯆꯍꯤ ꯌꯥꯝꯃꯤ ꯑꯗꯨꯅ ꯃꯣꯏ ꯑꯃꯠꯇ ꯌꯥꯍꯦꯟꯅ ꯀꯩꯗꯧꯅꯨꯡꯗ ꯏꯟꯊꯣꯛꯂꯒ ꯊꯝꯗꯦ ꯆꯍꯤ 3 ꯐꯥꯗꯣꯛ ꯇꯥꯔꯒ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯃꯃꯥ ꯂꯥꯏꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯕꯣꯏꯅꯥꯎꯗꯣ ꯏꯈꯪ ꯈꯪꯅꯤꯡꯅ ꯋꯥ ꯑꯃ ꯍꯪꯂꯛꯏ ꯑꯗꯨ ꯅꯍꯥꯟꯋꯥꯏ ꯑꯍꯤꯡ ꯑꯃ ꯗꯥꯏꯍꯦꯟ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯈꯤꯗꯦꯉꯣ ꯑꯗꯨ ꯗꯥꯂꯦꯟꯅ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣ ꯄꯨꯡ 10ꯒ ꯇꯥꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦꯅꯤ ꯗꯥꯏꯍꯦꯟ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯏꯊꯤꯜ ꯎꯅꯕ ꯆꯠꯂꯨꯒꯦ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯇꯨꯝꯈ꯭ꯔꯦ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯅ ꯆꯠꯄꯗꯣ ꯃꯊꯃꯣꯏ ꯂꯨꯝꯗꯦꯅ ꯑꯩꯁꯨ ꯇꯨꯝꯃꯨꯔꯕꯅꯤ ꯑꯩꯁꯨ ꯑꯩ ꯂꯥꯛꯀꯦꯗꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯅꯤ ꯂꯥꯛꯑꯅꯨꯗꯤ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯂꯝꯒ ꯂꯥꯛꯄꯗꯨꯗ ꯋꯥꯈꯜꯗꯨꯗꯤ ꯁꯨꯛꯂꯨꯝ ꯂꯨꯝꯗ꯭ꯔꯤ ꯇꯨꯝꯊꯕꯁꯨ ꯌꯥꯗꯕ ꯑꯗꯥꯏꯅ ꯗꯥꯏꯍꯦꯟꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯩ ꯌꯥꯎꯗꯕꯁꯦ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯂꯨꯝꯖꯗꯦ ꯑꯗꯩ ꯑꯗꯨꯝ ꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯋꯥꯊꯧ ꯂꯝꯈꯥꯏꯗꯨꯗ ꯗꯥꯏꯍꯦꯟꯒꯤ ꯒꯥꯔꯤꯗꯣ ꯂꯣꯡꯉꯒꯅꯦ ꯂꯩꯔꯝꯃꯤꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤꯁꯨ ꯑꯩ ꯗꯥꯏꯍꯦꯟꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯑꯒ ꯂꯩꯔꯝꯃꯤꯕ ꯃꯁꯥꯗꯣ ꯏꯃꯨꯡꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯝꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯜꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯗꯥꯏꯍꯦꯟꯅ ꯈꯪꯕꯩꯅꯤ ꯃꯥ ꯀꯟꯕ ꯉꯝꯗꯣꯏꯁꯦ ꯗꯥꯂꯦꯟ ꯈꯛ ꯑꯣꯏꯔꯅꯤꯅ ꯑꯁ ꯃꯥ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯉꯕꯅꯤꯀꯣ ꯗꯥꯂꯦꯟꯅꯒ ꯆꯠꯂꯝꯗ꯭ꯔꯕ ꯃꯥ ꯑꯍꯤꯡꯗꯨꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯝ ꯄꯥꯈꯠꯆꯕꯅꯤꯕꯣ ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯅꯨꯄꯤ ꯑꯃꯒꯤ ꯗꯥꯏꯍꯦꯟꯁꯨ ꯏꯃꯨꯡꯒꯤꯗꯤ ꯌꯥꯝ ꯈꯟꯖꯕꯅꯤꯗ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯔꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯗꯥꯏꯍꯦꯟꯅ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯔꯤ ꯖꯣꯟꯁꯦ ꯍꯟꯗꯛ ꯉꯥꯡꯅ ꯁꯛꯅꯕ ꯃꯤꯇꯥ ꯇꯥꯗꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯗꯤ ꯗꯥꯏꯍꯦꯟꯗ ꯍꯥꯏꯅꯤ ꯑꯗꯨ ꯍꯥꯏꯅꯤꯡꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯈꯔ ꯊꯦꯝꯗꯣꯛꯑꯒꯅꯦ ꯈꯔ ꯊꯝꯃꯣ ꯀꯩ ꯂꯩꯒꯦꯗꯣ ꯑꯁ ꯃꯗꯨꯒꯤ ꯅꯣꯡꯁꯥ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯅꯍꯥꯟꯁꯨ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇꯣ ꯃꯥꯅ ꯄꯤꯖꯅꯤꯅ ꯄꯨꯈ꯭ꯔꯒ ꯐꯥꯔꯝꯗ ꯍꯤꯗꯥꯛꯁꯨ ꯄꯤꯖꯔꯛꯇꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯄꯤꯖꯒꯦ ꯇꯧꯔꯒ ꯐꯥꯔꯝꯗ ꯊꯅꯝꯃꯤ ꯑꯩ ꯈꯠꯅꯒꯦ ꯈꯤꯇꯪ ꯉꯥꯏꯕꯅꯤ ꯏꯃꯥꯒ ꯂꯩꯔꯝꯗ꯭ꯔꯕ ꯃꯥ ꯑꯗꯨꯝ ꯇꯣꯏꯔꯗꯧꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯉꯔꯥꯡ ꯃꯃꯥꯡꯒꯤ ꯅꯍꯥꯟꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯗꯥꯏꯍꯦꯟꯗ ꯍꯥꯏꯒꯅꯨꯅ ꯍꯥꯏꯗꯦ ꯑꯩꯁꯨ ꯍꯩ ꯅꯪ ꯁꯤꯗ ꯆꯥꯕꯒ ꯀꯣꯏꯕꯒ ꯒꯥꯔꯤ ꯑꯇꯥꯡꯕ ꯊꯧꯅꯕꯩ ꯈꯛ ꯂꯩꯔꯣ ꯅꯪ ꯗꯥꯏꯍꯦꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯕ ꯅꯪ ꯖꯣꯟꯁꯦ ꯍꯥꯟꯅꯗꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯈꯪꯉꯤꯅꯤ ꯄꯥꯕꯨꯡꯗꯤ ꯍꯤꯗꯥꯛ ꯃꯇꯝ ꯁꯣꯏꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯗꯥꯂꯦꯟ ꯏꯃꯥꯅ ꯍꯥꯏꯅꯣꯅ ꯍꯥꯏꯗꯕꯅꯤ ꯈꯩꯅ ꯆꯟꯅꯦ ꯊꯣꯛꯀꯅꯤꯅ ꯇꯧꯔꯤꯅꯤ ꯕꯣꯏꯅꯥꯎ ꯅꯪꯅꯁꯨ ꯌꯥꯝ ꯄꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯖꯣꯟꯒꯤ ꯄꯥꯎ ꯇꯝꯃꯣ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯅ ꯁꯤꯔꯅꯤ ꯑꯩ ꯈꯨꯠꯇ ꯁꯣꯏꯗꯅꯀꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯄꯩ ꯋꯥꯅꯤ ꯑꯁ ꯏꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯌꯧ ꯃꯊꯪꯗꯩ ꯍꯥꯏꯔꯛꯑꯒꯦ ꯕꯦꯂꯦꯟꯁꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯔꯒ ꯂꯩꯈ꯭ꯔꯦ ꯑꯋꯥꯕꯗꯤ ꯈꯥꯡꯕ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯦ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯑꯔꯣꯠꯄ ꯑꯃ ꯇꯧꯔꯨꯕꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ
Isor masu insan ge yauna insalakpani. Adugi amba miyam maraktuda ngasi kaidobagi yahin gi mamangda ithilbu lephalibanu. Hospital dagi halaga ithildo mana leiriba ka adudagi thorakidri. Chaksa sakhidi. Mayamna tumna himnaba changnakraba matamduda yumgi mapanduda thoraga leimaiduda hu sauduna phamthai. Mamit aniduna atiyaduda thawan michaksingdu yengdana lei. Magi mamituda yahingi ngasai saktamdu khak uraga leiri. Nongma numidang ama yahina lagramnaga thani hena magi manakta laudraga ikhang khangaudana yahina magi mamangna lipkiba numitto ma hujing ningsinglei. Ithilgi thamoida mami mataba hokrabani masada thonbiramba minungsiduna yongkibani hakjangi kayatsingdo nungsibaduna lupankibani thani helabani yahina magi manakta laktaba numidang ama lamaga aduk nungsiba mawng amulamaga minungsi pumba hitaramlaga tumina thani mulaisinkibaduda ithil masana masabu thina cheijaba haurabani numida dunyam yambado hoimai hairaktraga ngasi mulaga kaihoba manba mawngsida ithildo yahina ba misaksi kawkhrabani laitrabani khalaga hana yengsanada lambiduda chali yahina masaduda energy mayawda gariduda ngathaboi kaiboi leblibado ithil usinadi yahindo oiroi khaladuna garidagi makong khajak thangdoraga ithil ai wamaka khaigena sikhakti nang tagera miyamada nonja wahai haiba hiba yahinati taksi kasidi yam hena khangi adubo haizaba nonja haiba wahi simadi magi sangsara yaude yahin singna hanagi yahindo idri afabada ahongba laira fattabada honglira haibadumadi maga loinariba mi khaktana khangani yahindo haifidubada ahongba saktamdudi uribani uroige taroige khanbado ngamdri hanagumna lambido mana lanthori yahinsu lambido lanthoke torambani ithilna lanthorakpududa ma machi lengda leiri yahingi manakta babajanglaga kedoba lakpano sida nangaibo amuk sanagi haina lakpro yahindo ithai khazadana nokfetoki nupidugi waduda ithildi asawbu henjili usitabani noksinadana tawbusai kai thoina tawbra ipa leite ibung ipa leitina kristu tawba ngamaroi khankrabra yahinso parido isoisore khana prabha phari kaino nati sum nangnangangpa wado ai kya taningnuri adugini haigedaba leiba wado sad haikro soigre haigena elakpani kari soibra nangaingonda soikre haige haina lakpagira nathanta lakpado nangi mi miyamdudi krai jakre thabakki jatki hoi phare adudi nangsi chatkro ithil haikro adum kaudraso nanguna balakpada gari na thingi ai sige dawre haba wadudi ma hainingdi nupi sina waroba man mongdi ma uri aduna haide yadabai hare ai isayam kana ngamudri adugi ai noirom na lakpa lepkibani ai laktraso pilendi noirom da dumak lakpani ithildo yahingi koktagi ton phawba amuktang yelgi anaba mandi toksinaba mali hairuba yaro mana thanigi mamangda ukiba yahindugi sawung sabando ngasi magi mamangda lebliba yahinsiga ka hena khenari mayang kangsilam mamaida dak sangna musutaduna lerem makutuso unsa segai gibaki unsa do ising sengna amata udri ithildo sengna nungai tabadi pui adu oriso haidorakti aina haikibaduni nang aigi sida toina lakladi aigi puladi soidena dasa tagani haidana aina ngangwa nang tadamni adugi nadi nangna nadi sidi hoi nangna soyen jabani aina nangonda ayuna balao haikibsu laitamni ai changkrage ado nang phone do aina haidro phone do aingonda pigano haidana ninena lawkhre ai pesa tungsali asi suba ko nangi phone duga chamana banatraso ai malebige yani aina sizinaba phone adi ado aina phone do dilauki khangdabanina atopa hen musu puraktri aigi silahuro ithil do handakti sawali noi nu pase asumaina loina tawbro
ꯑꯩꯁꯦ ꯐꯣꯟ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯄꯪꯄꯤꯗ ꯄꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯩ ꯍꯩꯅꯗꯦ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯗꯨꯒꯤꯅꯗꯤ ꯁꯨꯝ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯂꯧꯔꯅꯨ ꯑꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯐꯪꯕ ꯐꯪꯗꯕ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯅꯪ ꯈꯔ ꯈꯛꯇꯤ ꯊꯣꯛꯄꯤꯔꯧꯀꯣ ꯁꯤꯗꯤ ꯌꯥꯏꯗꯅ ꯅꯨꯄꯤ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕ ꯌꯥꯍꯦꯟꯗꯨꯒ ꯉꯁꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯌꯥꯍꯦꯟꯁꯤꯒ ꯃꯤ ꯇꯣꯉꯥꯟꯕꯗꯧꯅ ꯍꯦꯛ ꯈꯜꯂꯤ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯛ ꯁꯥꯎꯒꯠꯄꯗꯣ ꯑꯗꯨꯛ ꯇꯦꯊꯅ ꯈꯨꯝꯃꯛꯏꯕ ꯄꯥꯈꯨꯝꯗꯨꯗ ꯏꯊꯤꯜꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯁꯤꯅ ꯉꯝꯕꯁꯤ ꯉꯝꯈ꯭ꯔꯦ ꯀꯜꯂꯤ ꯁꯤꯒꯤ ꯃꯌꯥꯏꯁꯤ ꯌꯥꯍꯦꯟ ꯅꯨꯄꯤ ꯃꯥꯕꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯂꯕꯁꯨ ꯁꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯖꯅ ꯐꯝꯂꯒ ꯁꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕꯒ ꯆꯪꯉꯣ ꯌꯨꯝꯗꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩꯅ ꯋꯥ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯁꯥꯎꯒꯅꯨ ꯏꯊꯤꯜ ꯌꯥꯍꯦꯟꯅ ꯑꯁꯨ ꯃꯊꯃꯣꯏ ꯇꯞꯄꯝꯒꯅꯤ ꯍꯥꯏꯕ ꯏꯊꯤꯜ ꯊꯥꯖꯔꯨꯗꯕꯅꯤ ꯃꯥꯅ ꯏꯄꯤꯡ ꯐꯤꯡꯒꯠꯂꯒ ꯉꯥꯡꯉꯨꯔꯤꯗꯨꯒ ꯌꯥꯍꯦꯟꯅ ꯇꯧꯔꯛꯏꯁꯤꯒ ꯈꯜꯂꯨꯕꯗ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯇꯞꯅ ꯈꯨꯝꯅꯩ ꯆꯪꯉꯒꯦ ꯆꯠꯂꯣ ꯅꯪꯁꯨ ꯐꯖꯅ ꯍꯣꯏ ꯆꯠꯂꯦꯀꯣ ꯏꯊꯤꯜꯕꯨ ꯃꯌꯨꯝꯗ ꯆꯪꯍꯟꯈ꯭ꯔꯒ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯚꯦꯂꯦꯟꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ ꯑꯃꯗꯨꯁꯨ ꯆꯠꯄꯅꯤ ꯗꯍꯦꯟ ꯀꯥꯏ ꯌꯧꯔꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯩ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯚꯦꯂꯦꯟ ꯅꯪ ꯑꯩꯒꯤ ꯀꯥꯔꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯣꯏ ꯌꯥꯎꯏ ꯗꯍꯦꯟ ꯑꯩꯉꯣꯟꯗ ꯌꯥꯎꯏ ꯄꯩꯁꯥ ꯂꯧꯊꯣꯛꯄꯩꯔꯣ ꯍꯣꯏ 40Kꯗ ꯂꯧꯊꯣꯛꯑꯒ ꯊꯅꯝꯃꯨ ꯀꯩ ꯂꯩꯒꯦ ꯗꯍꯦꯟ ꯁꯦꯂꯔꯤꯈꯩꯗꯤ ꯑꯩꯅ ꯀ꯭ꯂꯤꯌꯔ ꯇꯧꯔꯝꯃꯤ ꯏꯊꯤꯜꯒꯤꯅꯤ ꯃꯥꯏꯗꯤ ꯀꯩꯒꯤꯅꯣ ꯀꯩ ꯂꯩꯕꯒꯤꯅꯣ ꯊꯅꯝꯃꯨ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ ꯚꯦꯂꯦꯟꯗꯨ ꯁꯣꯝꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯗꯍꯦꯟꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯕꯨ ꯅꯨꯄꯤꯗꯨꯗ ꯊꯥꯗꯈꯤꯗꯣꯔꯕ ꯑꯁ ꯚꯦꯂꯦꯟꯁꯨ ꯋꯥ ꯑꯍꯦꯟꯕꯗꯤ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯏꯊꯤꯜꯁꯨ ꯌꯨꯝꯗ ꯆꯪꯉꯛꯄꯒ ꯃꯃꯥꯗꯨꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯅꯦꯛꯇꯣ ꯁꯨꯃꯥꯡꯗꯨꯗ ꯄꯣꯞ ꯊꯥꯗꯔꯒ ꯃꯥꯡꯒꯣꯜꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯤꯟꯁꯤꯜꯂꯒ ꯊꯥꯡꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯏꯃꯥ ꯀꯩꯅꯣ ꯁꯤ ꯊꯥꯗꯣꯛꯎ ꯁꯤ ꯐꯠꯇꯤꯌꯦ ꯀꯅꯥꯅ ꯊꯥꯡꯁꯤ ꯄꯥꯏꯍꯜꯂꯝꯃꯤꯅꯣ ꯑꯀꯣꯏꯕꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯏꯃꯥ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤ ꯅꯪ ꯉꯥꯎꯔꯁꯨ ꯆꯨꯝꯅ ꯉꯥꯎꯕ ꯀꯩꯗꯧꯒꯦ ꯑꯉꯥꯎꯕꯤ ꯅꯪ ꯊꯥꯡꯁꯦ ꯄꯥꯏꯔꯒ ꯃꯤꯁꯦ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔോ ꯅꯪ ꯑꯁꯨꯛ ꯐꯠꯇꯕ ꯅꯪ ꯏꯊꯤꯜꯗꯣ ꯃꯃꯥꯗꯨꯗ ꯃꯈꯨꯠ ꯍꯦꯛ ꯊꯥꯕꯁꯨ ꯉꯝꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯐꯝꯊꯔꯛꯄꯅꯤ ꯃꯃꯥꯗꯨꯁꯨ ꯑꯉꯥꯎꯕꯤꯗ ꯑꯉꯥꯎꯕꯤ ꯆꯤꯡꯉꯤ ꯄꯥꯏꯔꯤꯕ ꯊꯥꯡꯗꯣ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤꯗꯨꯗ ꯂꯪꯁꯤꯜꯂꯛꯏ ꯏꯊꯤꯜꯗꯣ ꯃꯈꯨꯠꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯊꯝꯂꯒ ꯐꯝꯊꯔꯝꯕꯅꯤ ꯃꯃꯥꯗꯨꯅ ꯊꯥꯡꯗꯣ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯗ ꯁꯣꯛꯂꯦ ꯏꯊꯤꯜꯗꯣ ꯆꯩꯅꯥꯗꯣ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯒ ꯏꯃꯥ ꯃꯅꯤꯡꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯏꯊꯤꯜꯒꯤ ꯃꯅꯦꯗꯣ ꯃꯥꯡꯒꯣꯟꯗ ꯏꯊꯤꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯗ ꯀꯟꯅ ꯆꯤꯟꯁꯤꯜꯂꯛꯏ ꯐꯝꯂꯤꯕ ꯏꯊꯤꯜꯒꯤ ꯃꯃꯥꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯐꯨꯕ ꯍꯧꯔꯤ ꯏꯊꯤꯜꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏꯗꯨꯁꯨ ꯍꯟꯅ ꯌꯦꯡꯗ ꯃꯅꯦꯕꯨ ꯈꯥꯝꯗꯣꯔꯛꯏ ꯅꯦ ꯇꯧꯒꯅꯨ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯨꯃꯥꯏꯅ ꯏꯃꯥꯗ ꯐꯨꯕꯤꯒꯅꯨꯅꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ ꯑꯇꯣꯞꯄ ꯃꯤꯗ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯁꯦ ꯀꯅꯥꯅ ꯗꯥꯏꯗ ꯄꯨꯒꯗꯧꯔꯤ ꯍꯨꯏ ꯉꯥꯎꯔꯗꯤ ꯍꯨꯏꯕꯨ ꯊꯤꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯀꯅꯥꯗ ꯁꯣꯛꯀꯅꯤ ꯑꯉꯥꯎꯕꯤꯁꯤꯅ ꯏꯃꯨꯡꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯤ ꯅꯦ ꯏꯃꯥꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕꯅꯦ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯅꯤꯅꯦ ꯑꯩ ꯀꯩꯁꯨ ꯅꯥꯗꯤꯌꯦ ꯑꯩ ꯏꯃꯥꯁꯦ ꯍꯌꯦꯡꯗꯒꯤ ꯁꯦꯟꯅꯔꯒꯦ ꯅꯦꯅꯦ ꯁꯨꯃꯥꯏꯅꯗꯤ ꯐꯨꯕꯤꯒꯅꯨ ꯃꯅꯦꯗꯨꯁꯨ ꯏꯊꯤꯜꯒꯤ ꯃꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ ꯏꯊꯤꯜꯗꯣ ꯃꯅꯦꯅ ꯃꯃꯥꯗꯨꯗ ꯐꯨꯔꯝꯕꯗꯨꯗ ꯃꯃꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯜꯂꯒ ꯀꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯏꯃꯥ ꯀꯥꯏꯗ ꯁꯣꯛꯀꯦ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯁꯤꯗ ꯅꯪ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯗꯅꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯅꯥꯕꯒ ꯀꯩꯁꯨ ꯐꯥꯎꯗ꯭ꯔꯕꯣ ꯏꯃꯥ ꯆꯩꯅꯥ ꯑꯃꯠꯇ ꯈꯪꯗꯅ ꯅꯪ ꯀꯃꯥꯏꯅ ꯍꯤꯡꯉꯤꯅꯣ ꯑꯩ ꯁꯤꯈ꯭ꯔꯣꯔꯦ ꯏꯃꯥ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯌꯨꯝꯁꯤꯗ ꯏꯃꯥ ꯅꯪꯕꯨ ꯑꯩꯁꯦ ꯑꯃꯨꯛꯇꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯕ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇꯨꯗ ꯎ ꯈꯣꯡꯗꯨꯅ ꯀꯞꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯅꯣꯡꯃꯤ ꯃꯈꯨꯠꯇꯨꯅ ꯏꯊꯤꯜꯒꯤ ꯄꯥꯝꯐꯝꯗꯨꯗ ꯀꯛ ꯊꯤꯜꯂꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯋꯥ ꯑꯃ ꯀꯛ ꯍꯥꯏꯔꯤ
ꯏ ꯃꯌꯥꯝ ꯊꯣꯛꯑꯦ ꯅꯪꯒꯤ ꯈꯨꯠꯇ꯫ ꯋꯥꯗꯨ ꯇꯥꯕꯒ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯝꯕ ꯏꯊꯤꯜꯗꯣ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫